Laikhidrabi Susma Swaraj ki aroiba mathong ngamam pangthokpada saruk yarunaba Chief Minister N Biren Delhi gi dabak Imphal thadokre. Babysna misigi asumba langla langjin puthoknaba mapham kayad miyamna khongjang sangsilli JSC na sendona thau ground da miyam gi bifam pangthokli. Amadi Jammu and Kashmir dagi Article 370 Amadi 35A Lokthokhiba thong yaningdaba phongdokleduna Left Party na protest tawkre August manga asi amamba numit ni haina Sotin Kumar na phongdokre. Khurumzari Times of Manipur gi nungthul gi paw mediang tabiri basingbu bityapati myang nabamna taramno okchari amadi paw sandok na pizari. Laibak asigi saknai raba politician Susma Swaraj na ngarang ikhang khanghodana laikhidabada Chief Minister N Biren na thamoi sokna awaba phongdokpaga loinana luchingbi asna laikhidaba asi Bharat ki rajniti da mapung phaba pandup ama loisin khibaga loinana laibak asigi oina achauba mangjabani haikre ngasi Chief Minister Bangloda paumi singa unaba amada Chief Minister na makha taraduna laikhidrabi Susma Swaraj nupi laktagi athoibi laibak asigi luchingbi amani kumza lising amaga samapan marfutara taret tamasagi sahi kunmanga surukpa matamda Haryana state khwaidagi naha oiba minister oikhibata natana Narendra Modi na luchingba NDA sarkar gi ahan batamda external minister su oiramki ngasi Delhi gi Lodi da leiba crematorium da pangthokadoriba laikhidrabi gi aroiba leiron chanbagi thorum da saruk yananaba Chief Minister N Biren ngasi Imphal thadokre. Ningsing bayai sahi humputaret suraba Susma Swaraj ngarang numidang Delhi gi AIMS hospital da cardiac arrest tawrakpadagi khanghodana laikhidabani amadi Susma Swaraj ki mapuroiba Swaraj Kausal amasung machanupi Bansuri Kausal leihauri amaromda laikhidrabigi hakchang adunga si New Delhi da leiba BJP ki party headquarter da nungthil pung taranithoi dagi pung ahum phawba thamduna party gi luchingba yauna masak naiba miyoi kyana aroiba ikai khumnaba utlaba matung Lodi crematorium da aroiba mathau mangam pangthoklagani. Swaraj Ji will be cremated with full state honors today at Lodi crematorium Delhi today. I am also going to take part on the function today itself. Babies na misiga mari lainana JSC ki maike dagi special investigation team na thizinbagi thabak sathariba aduda haujik phawbagi oina phangba report ngasi nungthil pung mari phawbagi manungda meyamda khanghanna balengakta matam thakibaga loinana makha taba khongjang sangsinnabagi damak JSC na sinduna haujik thamai ban thau ground da meyamgi mifam sathari Kanchipur da leiba Standard Robert Higher Secondary School da class 7 tamlibi mahiroi and babies na laikhidabagi achumba while athubada puthoku amadi school astet tamliba athingba kaya komthoktuna hanagum mahai masing tamba phanghanbiu haiduna school asigi mamangda school asigi teaching amadi non teaching staff singna sinduna wakat mifam ama phamkre ngasigi wakat mifam aduda oja aikhoisu mahiroi singi anisuba mama mapani mahiroi singi punsi kansi School asisu mahausagi punsida lakhanbiu education asi disturbance free zone oihanbiu haina thaba placard sing sizinaki wakat mifam aduda saruk yakiba school asigi Manipuri gi oja Nepram Sarojini laibak thiba thodok asi thokhibadagi school asli tamliba mahiroi kaya lairik tambada neta dana laibata natana school asna yum puriba oja kayadi awabana kham thengle haiki asomba wayal phangan biduna atuba matamda athingba asi loktok piduna hanagumna school asigi mairoi osasi punna tuchina rausanana laik tamba du pangan biu haina lamdama sigi baitol imaibel hisali semi bungpa khwaitara gi mapamda thamjari Nakal amaromda mahiroi babies na misi asigi achumba langla langjin puthoktuna mara laibasing matik chaba chairak pigadabani haibana chingba taksilladuna Senior Citizen of Tinjingpong Evening Glories Prayer Center YEPC tarungna sinduna ngasi center asigi mamangda wakat khongjang sangsinkhre wakat mifam aduda Tamenglong None Bisenpur Senapati Churachandpur amadi Imphal West amasung East da lakpa center asigi mihut singna saruk yaki khongjang aduda saruk yakiba singna athuba matamda lengakna mara laibasing puthokduna chairak pigadabani haiki
Matung manaw de siguma se thodok se bo han thok tan ngai khoi kupna sena batai jengsin batai isai su se school da tha basi ot nai bio han tha banati mahai tamraga mi thoi mi hen boys no han thana rakwa ngakne dona school singbusu authority concern yengsen binana ba han ngasi zero lasi akhoi nam memorandum su khoi submit to ngai thorang tori si baby na gi misi si thuna asum wazen potho ngasi kanano kanana hai kuno hai ngasi hai de kram ba mong ngasi bano hai du thori ya laga si hai du khoi thaja de aduna asum ba thuna potho pio hai gi mi pamne tingzin pong elders demand justice amne khoi gi pandam asi Nambol apunba maira paibi apunba luf amadi CSO sing khusam naduna ngasi nambol kaithalda mahiroi bebisna misigi achumba langla langjen puthok kadabani haina taksil laduna meyang oiba mifam pangthokpaga loinana wakat mifam sathakre khongjang aduda changsin bana maram oiraga nambol bazar gi akoibada leiba dukan sing thong lon ki kaithel kanakhide Jammu and Kashmir dagi Article 370 amadi 35A lauthokiba thawong yaningdaba phongdok leduna ngasi protest meeting ama Irabat Bhavan da pangthokre CPI CPIM RSP amadi AIFB na sinduna pangthokiba protest meeting aduda CPI Manipuri State ki State Secretary Al Sotin Kumar KSI Santa RSP gi Secretary Ratan AIFB gi KIS Apanthoi Gyaneswar Sarat Salamna thauram mapu oina saruk yaki CPI CPIM RSP amadi AIFB gi member kayana mifum aduda saruk yaki State Secretary Al Sotin Kumar na haikibada August manga asi Bharat ki oinadi amama numit amani State ki thakta lairamba amabu ani thokna khaidokba amadi Union Territory ki thakta hantharakhiba thong asi yamna laibak thibani Jammu amadi Kashmir bu Hindu khaktagi oinaba hotnabani ngasi asi Bharat pumbada left party na protest meeting pangthoktuna BJP na lakhaliba khongthang asigi mayokta punna lawminabani State asida so protest meeting pangthoktuna BJP gi thong adubu yaningdaba phongdokpani haiki Nagagi solution si interlocutor ore adu governor tharakpa si ekoi Bharat lengak sina maruina naga tabalam singda moina tawning batorokna adumba Manipur gi apunbagi territorial integrity state chauna challenge torko yabagi akiba kaya ma soje fauri bana maramaduna ngase ekoi lab dol sina toriba protest meeting ase masi ekoi suma Kashmir gi wherever Pm Jammu and Kashmir wherever Pm am sing se Bharat lengak na yamne thina settle tawdana tung koi ba solution ma porak ba yana ba silu maduna trim gai de ekoi Are Palatana, Unbreakana, left doors in Smakan Kayagi, movement casting share, Matang Satarakini. Makata Papa presenting at the break Matang Lozari. Lamjingba Finance na Makal Kayagi Kudong Chaba Pijari. Document Ichang Changdana loan lobby by Yaragani. Lemna consultation tauba, Atuba Matamda, approval tauba, line singat pa Yaraba, loan singi Kudong Chaba Pijari. Pijariba loan Makal Singdi, business loan, machinery loan, loan against property, vehicle loan, two-wheeler, four-wheeler, crank, amadi electronic loan asina chingmani. Akupa Moro Gidama contact Tobio, Lamjingba Finance, Nagamapal Rims Road, Imphal, contact number 7085831502, Natraga 7085311438, Natraga 9366499803. Khanghanjaba Lagliba Tang Nipan Tha Nipan Lising and Taramapan Sagol Senumit Ayuk Kipung Mapan Makai Taba Matamda Standard Robert Higher Secondary School Van Association Ituagi Emergency General Body Meeting Ama Standard Robert Higher Secondary School Mamang the Pangthuk Jagani Mipam Sida Housik Oiriba Standard Robert Higher Secondary School Gi Pibam Gi Matangda Khana Jagani Maramaduna Association Asigi members sing the meeting Asida Saru Yabiduna Isa Isa Gi Mot Sing Thambinaba Khanghanjari Mipam Asida Laktaba members sing Gi Matak Association Asina Akanba Miyeng Thamgani Khanghanjariba Secretary Educated Unemployed Transporters Welfare Association Kanchipur. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adomadongi leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanghanba ngamlagani.
lamjingba jewelry na pijariba khudongchaba asi lobihau adomgi sana adu sengi natraga sengde haibagi chingnaba adu kokhanbiyo akupa marol gidamak lamjingba jewelry da lengsinbirau Lamjingba Jewelry. Good quality is our priority. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break ki matungna makha taba pau pizari. Bharat Sarkar na pass taukraba National Medical Commission Bin NMC lisingani taramapan asi yaning daba phongdok laduna hayang doctor singna pung ani sizwa ki khongjang sangsin gadori. Ngasi Manipur Press Club ta pangthokhiba pawgi mifam amada IMA Manipur branch ki President Dr. Syam Kumar Laisramna Bharat Sarkar na Lok Sabha amadi Rajya Sabha da pass taukraba haujikna President ki ayaba ngaiduna leiriba National Medical Commission ki bill asi yaning de haina Indian Medical Association ki instruction makha da bill asida yauriba close khara public ta solakadaba amadi samamnaba leirakadaba leibana bill asi yaning daba phongdok leduna IMA Manipur branch ne su hayeng ayuk pung 9 dagi pung tara fauba pung anigi sizwa ki khongjang sangsilagani bill asda yauriba clause section 32 da piriba MBBS doctor sing nataba atopa branch sing paramedical tamba singna tha taruk training ama yaurga allopathy gi hidak patient de iba yabagi ayaba ama piriba asi public ta yamna kairakadaba mong ama uba fangi MBBS tamba matamda chahi manga taruk sangna tamlaga karamna tha taruk tamduna anaba amada treatment pigadoribano loinana anauba lakliba commission asida hana leiramliba private medical college ki free structure asi government na chada marifumanga control torambani adubu anauba close asigi matung ina chada yankhai di management team na loning ba paisa loba yanabagi khudong chaba piduna private medical college tamba mahiroi singdadi achauba awaba ama pirakadori haiki Manipur ki se khoina khalisi Manipur ki law and order phatabni na khoi mamang gida mo bahar range ki dadi khoi amuk chauna muk tawre miyam awareness speak re and the protection of the medical professional properties gi tawre da handak kisi mamang gi August mari da su all India si loina bu close shutdown taw haibni khoina token noina tawi public ki yenga ada hauzik shuma khoi the instruction piri se hayeng August ki tang nipan gi ayuk pung taruk taina tang mapeng gi ayuk taruk phauksi all ke khoi gi modern medicine doctor sing si shut down town IM de ge khoi da instruction tarupa ada hauzik state da khoi na meeting taw kan da khoi na khali si praja gi Manipur gi public ki yenga khoi na total shut down taru ge di wadori si public ni doctor khoi chu wa do ni lying daga di doctor khoi chu lying dana lyingam de doctor haiza si lying ni ba ana ba gi phana ba hona ba ngak tani aduna hojik si khoi nga si press conference of jc national dagi shutdown punna taw haraga su khoi Manipur gi anga khoi na kari taw ba ya ge adu asagi exam ji national medical commission na sillaga tawni hare last ke final MBBS exam university loina ma ki pullaga University the exam low roi doriba low the exam degree do university na piba yaroi doriba adu sigi point da ju hojigi commission da clear cut oidiba sigi chamam na ba chhatra singda adugi sigi same exam da base doraga ma doctor oibagi license pangbagi registration pangbagi pot tu ju same exam na oirani plus magi further post graduation tobagi
मागी सिलेक्शन जो सेम एग्जाम से ओइदोरी सेम एग्जाम से Andro Kendra tongan tungan balokon sing da ising phangdabana maram oirga lawmisna law panba yararoidra haina mi painaramba adu handak ikui kuidana Manipur lenga ki Mahut Town Planning, Horticulture and Soil Conservation amadi Forest and Environment gi Minister su oiriba Kendra asagi MLA Thaunaujam Siam Kumar amadi MI Department na kanna hotnabadagi law panba yaragani haibagi asa ure haina lawmi singna minister bu thagatpa phongdorakli ngasi Andro Kendra gi lawmi singa loinana Lamfen Joy Local, Kamu Local, Manning Pat Local, Hidabi Local, Nongmai Them Local Amadi, Laithatpi Local Singda Chatkiba, Yangsin Kongsat Amada, Tenglabasu Tengna, Laupan Bayabagi Mawongda, Lairamba Tengnaki, Aduga, Harauro Local Amadi, Iroirok Local Dana, Laupan Bayaragani Haibagi, Asaga Loinana, Lomisna Water Pump Season Aduna, Ising Punana Bahotnaramba Tengnaraki, Aduga, 107 Yambem Lokonda Haujik Pauba Ising Pangdabana Lausit Oina Lairamba Tengnaraki, Yangsin Kongsat Aduda Saruk Yakiba, Yambem Farmers Club ki Secretary, Mahobam Moduna, Lady Local Sing Asing Asidagi Nimitara Mangani Rongi Mamangdagi Ising Laiteduna, Lomisna Lopan by Yararoi Haiduna, Mipainaramba Local Singni, Adubu, Ngasidi Local Ayamba Low Palagani Haibagi Asa Ure, Masipum Namak Asi Andro Kendragi MLSU Oiriba, Minister Siam Kumar Amadi MI Departmenta, Kanna Hotnabiduna, Taubal Dam Dagi Lakpa Canal number 2 Asi Nona, Lautok Piduna, Ising Purakpa Amadi Water Pump Sing Pibiduna, Kanna Hotnabibadagini. Masigidamak Minister bu amadi Department bu lamdam asigi lawmi singna hainingai leitana thagatpa phongdok jari haiki adagi yambem labu se anisimadi hojik se khara wana leiri masida ko gi agriculture minister gi site gi amasung department gi site gi karigum khara mating laktana haidi awat pam adagi pipe khara pisan biraba adagi natragana lohon ji ju koin lam ara ara padagi lawrga tawbani na phangdabana yam moira ko gi da han hulaga ju hogidre adu madu masugum masi kanu haide department site ke ju lahol leifam khara mating pibiraba adai pipe pam mana sugum je khat pibiragadi akoi si chani habi thajabaduni ngase yuk pung ni pan ga minute ni phurom taba matamda More Police Station gi mayuk na bada lairiba Police IB Complex Commando Complex haina sukhangna ba asta leiba officer quarter da yum ama maina chakre hairiba maina chakraba quarter adu additional SP amadi DSP quarter anigi marakta leiba yumni mai adu More da leiba fire service na matam chana laktuna thoina amang ata thokhoba dabani hairi hauzik phawbada mai adu matau karamna haurakhibanu haiba chap chaba khangba ngamdri Lakadoriba August 15 Independence Day Thorongi Mangoinana Laukalakpa Section Thorangi Saruk Ama Oinanga Si Ayuk Angan Bada Sugnu Police Ki Kangbuna Sugnu Ward number 1 da Paksana Operation Satakre Mipami Pundi Yaukide Hairi Taubal Police Commando Taubal Police Amadi Nupi Police Ki Apunba Kangbuna Su Kangabok Turen Wangmadasu Operation Sataduna Nupa Nupi Punna Samago Humjarom Masak Maming Kangdoki Amaromda Imphal East District Police Commando amadi Police ki apunba kangu na sungasi ayuk tongan ba pungphamda Mahabali Kabuikul Maring Land amadi Chekol gi akoibada yumthang naba yumthong khodingda changduna thiba humbagi thabak chathakre maduda chingnaba miyoi mari phagat laba matungda Porompat Police Station da khusinnakre hairi ngasi ayuk Singjamai Police Station gi manung chanba Singjamai Songtham Laikai da naha ama siduna leiramle asiba haksang adu State Bank of India Singjamai branch ki mamangda khurup kulaga mamai laibak ta upsilaga siduna leiramba miyamna thengnarakibani khudakta police ta pau piraba matung chap chaba masak khangdok nabagi damak police na laukhatlaga rims ki miren sangda thamkhre miyoi adu nisa ka hena chaselubadagi siba oiba yai haina thajanari Lamphel Police Station gi manung chanba Lamboi Khongnang Khongda ngarang IMC gi Phata Haudi Khomba Tata Tifar amana maning halakpada Laisabi ama takpadagi Laikhidrebi Laisabi adugi mamingna Y Laisilembi Kawi Laikai adumakta dagini asiba haksang ngase rims ki miren sangda postmortem tawraba matung imong manungda lausinkre thaudok aduda chenari ba gari amadi driver police na phagat khibaga loinana case ama lokhatkre amokhana break amatanga lawjari Lengsin Biraksi Momota Jewelry, Kangabom Laikai near Baigo Hotel.
अहानबा अनीसुबा अमदी अहुमसुबा कैटलॉग माई पाकना पुथोखरब तुंगदा मियामदा मरीसुबा कैटलॉग पुदोल तमजरी कैटलॉग असिदा सीरियल नंबर MJ series ता यावरिबा डिजाइन सिंग असि मणिपुरदा मसक नाइबदा नतना मियामना सोइदना पामनरगदबा डिजाइन नाक्तनी पुथोक्सरिबा सनागी पोलम सिंग अमदी डिजाइन सिंग असि सनागी क्वालिटी हंधदना पुंग अमगी मनुंगदा कस्टमर दा सिनबगी खुदोंग चाबसु पिजरी लोइनना सना साबदा सिजिनबा खुलाई कया अमसु फंबिरगने लेंगसिन बिरक्सी मोमोता ज्वेलरी कांगबम लेकाई नियर बैगो होटल Last chance registration open 10th 12th fail safe year give exam only from recognized board and safe year 100% valid recognized by MHRD recognized by almost all university for further education India and international safe your current year exam starts from next month for more details contact 9089783881 or 700-261-3762 Welcome to SRM IST Delhi NCR campus Ghaziabad, India's most trusted educational institute. Be a part of success and let's go ahead. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385-2440-164. Yoga instructor Ani Pamjay. Mahigi Thak Diploma in Yoga, Natraga. Master in Yoga, Natraga. BYNS, Natraga. PGDYN Oigadabani. Thabaki mafamna Delhi University ni. Regular post oina thagi salary lupa lising kuntra dagi haugani. Akupa Morol gidamak Sri Krishna Classical Yoga Group of India gi New Delhi da laiba headquarter dagi khangbi biyagani. Mobile number 9810993987. Email birlayogaolympics@yahoo.com. Break matung taram nokchari amadi makha taba pausingda Tamenglong district nauna sagatliba Rani Garden Liu Women's Market ki Housing Oiriba Pibam Kaital Asibu Sabagi Thodang Loriba Police Housing Corporation Limited ki Assistant Engineer Sana Zaubana Yangsin Kray Tha Asigi Taramangadagi Mapung Pana Miamna Kaital Kananaba Honanaba Disida Kusinaragani Loisindriba Tabak Singh Numit Karanigi Manungda Loisilagani Haina Assistant Engineer Sana Zaubana Fungdokray Imphal More Lambi Parengi Chamol Amadi Kongkang Anigi Marakta Ngasi Kanghodana landslide Torokpadagi Lambi Paring Asta Chatok Sasin Taubada Chauna Apan Bapikre Kudakta landslide Tokpam Aduda More Poliski Osi Let Kohauna Luchingba Kangbu Amana Sang Sinduna Lambi Sembagi Tabak Satabadagi Gari Sing Mahosagum Satok Sasin Tauna Kre Hairi Wangkem Assembly Constituency ki MLA Kaisam Megasandrana MLA Local Area Development Fund dagi Senpam Putoktona Kendra asigi Manung Chanba Gwarok Chingda Lairiba Tingel Chingmai amasung Yaripok Charangpat Pauna ba lambi da saba waiting set ani ngasi haunabi matung ina miyam da kusinna kre Kekru Yairi Club amasung Kekru Development Youth Club anina mapung oiba thaudang lauduna pangthokhiba sangabagi thoram aduda MLA Megasandrana ngasi miyam da scenery ba waiting set asina Gwarokta lairiba Lifehomeland Nongpok Tarang Sarabada Lakliba Miyamna Tengnariba Nongju Nungsagi Awaba Karamakai Kokpangam Nagani Lifehomeland Asi Tourist Sing Pukning Chingsing Pam Oiba Mapam Ama Oibana Tourist Development Agi Lupak Road Tararom Jangna Semgat Nabagi Taurang Tauri Lifehomeland Asi Taba Lambi Sing Semzinanabangasi Waiting Set
Saribasigi manakta sanathong saba amadi eco park semgat nanabagi thaurang sing yauri semgat sagat pagi thabak singda miyam na su mateng pangbiu haina apil tawki Wairamsi ka ayuka kiuri mafam si desing chokola ko se akogi garo mahadivasi mayam manipur gi mafam khudi makagi lai koramba lakpa potpa mayam sigisu akoi kitang digi awa bothaba amadi mafam si khara sengon nabagi pandamda Thaubal district pu drug free oiba district ama oihanabagi pandamda Thaubal police amadi maikai adongi miyamna mayai ka bachinjaki mayokta changsilakba khongjangi manung chanang ase ayuk pung 8:45 taba matamda akaknaba pau ama phangbadagi All Lilong Anti Drug Association amadi Thaubal police anina Lilong Haureibi awang laikai dagi Sahid Hesamudin gi machanupa Mairai mayum Sahid Amir Allies amu chahi 13 tagi lamdam asida lupa lakh nipan ga lising humdrama pan chamanga kunmanga romgi oigadaba SP amadi WY tablet fagat le haina Thaubal district ki SP Dr S Ibom Chana Fongdokre ngasi Lilong police station da pangthokiba pau gi mifamda SP na makha taraduna mamangai matamda Lilong da drug yonbasing fagat nanabu hotnabada police na awaba kaya mayok naramba adu ngasidi maikai asomgi miyamna saugatpi badagi mai pakna sangsin bangam le haiki koi Lilong sida su hanadi drug yonbagi adugi drug ki damukta maming chalamba Lilong sida koi NGO sing arona alada anjuman sungmo mayam sina koi punjalaga koi Thaubal district police ka kanna koi drive chatham minajari koi drug free oiba koi Lilong drug free oiba Thaubal district police Thaubal district ama koi oinana ba koi kanna honajari habasi koi mayam da koi appeal tawgening bani Thaubal district ki Wangjingda leba Institute of Rural Education na lamdam asda mathau masak khangba amadi mating laiba oja puthokna bagi pandamda chahi khudingi pangthoktuna lakba workshop sahi asigi oina lakliba August 9 dagi 12 fawba pangthoklagani haina BEd College asigi principal Narengbam Rajiv Kumar na phongdorakli BEd College asida ngasi pangthokpa pawgi mifam amada Narengbam Rajiv Kumar na hai transforming content into process hai ba hiramda pangthokadaba nimit mangani sathagadaba workshop asida masak nairaba mapalamdagi lakba miyo yauna resource person kayana saruk yaduna BEd second amasung 4th semester gi mahiroi training singda awangba thaki lausing pigadauri UPSC na advisor UPSC gi advisor retired Supreme Court Commissioner Dr Mahabir Jain su saruk yagani haiki content into process haiba tam koigi theme se dai koina workshop se pangthok chabani sile yawbigadaba participants sing de akhanana second semester amasung 4th semester tamiba BEd ki mairoi sing da piba akhanaba program ni masaida koi mapandagi lengbirakpa resource person Dr Mahavir Jain ya advisor to UPSC amasung hanagi retired commissioner Supreme Court commissioner oibirambani aduna hairiba marks na koigi men visiting resource person na hairiba program ase mana daita pabigani Hanagi External Affairs Minister Sushma Swaraj ngarang ahing pung 12 rom taba matamda lekhidrei sahi humpu 8 surabe BJP gi maru oiba luchingbi ngarang ahing pung 9 tabada masa nungairaktabadagi All India Institute of Medical Sciences AIMS da pukhatuna laikan nakhi hana Delhi gi Chief Minister su oirambi Sushma Swaraj ki thawai yaudraba haksang ahanbada mahaki yumda thamduna Prime Minister Narendra Modi President Ramnath Kovind BJP luchingba LK Advani yauna laikhidrabigi mafamda ikai khumnaba utki BJP headquarters ta amuk pung ani fawba miyamna ikai khumnaba utlaba matung aroiba mathau mangam gidamak Lodi Road ta leiba crematorium da puki Pakistan ki Punjab province ke court amana ngasi Mumbai terror attack ki mastermind amadi Jamaat ud Dawagi luchingba Hafiz Said pu khutlai paiba lalhauba singda sen thadabagi thabak Thauram Taubada Maral Laire Haina Lauktokre Hafiz Said ki case adu Pakistan ki Gujarat ta Hongkre Hairi Hafiz Said haukiba July 13 ta faduna judicial custody da leirakhibani ngase ayuk phongkiba pause singi maroiba pausing amuktang punna khangminase Lamjingba Times Elected member amasung bureaucrat singna ego thadok labadi thabak khudimak mai pak pangam gani Chief Minister
awang nungpoktagisu Article 371 lokthokkiba yabagi akiba leire. Devan lam kayada entrepreneur kaya thorakpasi chawthokchaningai ne TH Biswajit Principal Landhoni Administrator Romita jail da thajin khre nupi singna irang horakhre BJP gi saknai Susma Swaraj laikhidre pongna form Peace Talk ki progress da consultative committee semduna kupna seneraga lakli Chief Minister Jammu and Kashmir da tawribasi North East su tawrakadra haibagi mipai bapoi Devan Sahi amadagi taramapan fawbagi manungda leiba angang lak mapan henbada deworming tablet pijana bapandam thamli Uyelan Pau Minister Syam Kumar gi disqualification case High Court ki judgment singna raduna MLA anina Supreme Court ta SLP ani file tawkhre Minister Syam Kumar nasu High Court ki division bench ta writ appeal ani file tawkhre Naharol gi thokdang political will amagaloinena Jammu and Kashmir dage Article 370 lokthokibasi yamna historic oiba thong amani Chief Minister Bibishana Misiga Mari Lenena Standard Robot ki principal amasung coordinator judicial remand lokthokre Lamgi wahogda nupa ama mangakaktuna hatkre Sana leiba Jammu Kashmir Union Territory ani thokpa parliament na yakre Article 370 loktokiba lenga ki singtharingai oiba thong ni Chief Minister Aikhoi koksungsinaba matam oire amuko Landhoni amasung masanupi numit 15 ni judicial custody pikre Lamgi wahogda miyoi ama mangakaklaga hatkre Hanagi Minister Susma Swaraj laikhidre Isel Express Jammu Kashmir ani khaidolaga center gi makhata thamkiba triple talak bill pass tokiba thaganingai ne Chief Minister humudra manga raksuba Hiroshima dening sing thoram pangthokre malem asida ahum suba lanjau laklabadi lemhogodaba miyoi amata leiroi nara iraiba nonggi ising yoktuna thamnaba singkhongda check dam chama saragani DC singa tanaraga thabak townaba ADC singda khangan khre IM gi peace process committee semduna yengsilli Jammu and Kashmir gi thogdokna Manipur da akaiba piroi Landhoni amasung Romita jail da thajin khre Aroibada maroiba pau amuk hana pizari Laikhidrebi Susma Swaraj ki aroiba mathau mangam pangthokpada saruk yarunaba Chief Minister N Beran Delhi gi damak Imphal thadokre Bebisna misigi asumba langla langjin puthokna ba mapham kaya da miyamna khongjang sangsili JSC na sinduna thau ground da miyam gi mipham pangthokli Amadi Jammu and Kashmir dagi Article 370 amadi 35A lokthokhiba thawong yaning da phongdok leduna left party na protest tawkhre August 5 asi amama numini haina Sotin Kumar na phongdokre Howzekiti Times of Manipur ne pizaba nungthil gi paw matang sa loisinjare ahenba paw ga loinana nimidang pung mapal dam phangbi gani